protest ama tok khotpasi maki tungan ban narrative ama dum laibako Chinese agent ni am foreign funding ni khotpani haiba adubu handakti GenZ singna torisi adugi laiba narrative mayam do pa pungthu thugai bine baduna tha amaga protest obudu da education minister ji resign to hore bako aduga prime minister bako ji insta da laga video sema hore ba GenZ mayam ji connect tongna khona ba matam do ka aduna adum dana unity oyo poto ko gi Manipur gi laiba youth sing to su lehening ba di Manipur gi jik laiba youth sing si am tungan tungan no si thugai leiba ko jat bizat ki adugi religion gi khena mayam no thugai raga ko gi laiba youth mayam gi apun ba post se sakal laktana ba to we ba adum ba du khara ko gi jantar man gi protest da tamba yaina lawe aina uzara ko protest to ene ta nungdang thoga du thomne aduna aduna tabako mayam loi to habi na te ko daina to bodo haidi violence ro bodo adu yauna tab yam peaceful na to ni haidi ko gi peaceful na protest to ko fundamental right ni ko right ma sakang na to ragadi sakang na ta gani na khali Manipur jo koina koi governor gi office ma mang de chatpa na trangna chief minister gi banglo thomjen ban nataba akoi Manipur jo kai yumba mai protest to hom jaga ma akoi mayam si gi mass people jing understand to kana jaga si ma pham ji da koi protest to da ga di media person mayam la ga si da cover to ga dawni na trangna koi influencer mayam jing ro Manipur gi social media gi video semi ba content creator mayam jing sai ta moina su la kana jantar man ta gu pham koi Manipur jo sem got matam da sala city wakal ni ma du successful loi ni khan ba DAJU gi executive member ma oi ba ke sala city na Delhi da koi ge youth ki oi ba GenZ jing gi protest Yaoruba matung halak pusida koi ge DAJU gi executive member sing famina raga Delhi da lehori ba fibam du gi matang da koi ke sala city de gi pawda ma matang mayam tamina se ada sala city no Delhi da protest Yaoruba matam da thengna rakpa aduga Manipur le yo scenario jing yeng matam da Delhi da tahori sing do koi da laiba mayam jing da khanghan ba ya ba quality necessary information je koi kari ne lotion ba yaina khale adung yo ba mot kra idea kra mapam du thengna ko share do aina handa Delhi gi jantar mantra da pangdo iba CJP na sili process salu matam da mapam du thengna rakpa ji ko gi ayam bana GenZ nga toina toy aduna GenZ sing na hojik tawri ba mogi protest makhan ji hana gi ari ba protest to culture ji pra khena bi ne ba ko haidi protest to manung du da ju mayam ji wahan da bi moi merchant entertainment tong na bi ko adigi rin si haidi hana gi tapta yamna serious oi bo jo sem da bi funny oi zum sem bi aduga haidi moi da police na moi da furakani aduga moi si phaba punbana jingba tawkani haiba gi akiba ji handaki CJP na sili protest asi da GenZ sing ji pak lehogdre ba ka da tawri ja aduga mogi youth sing da ju yamna mana ba unity oi ba ponam leba ai gi notice ma about the thing of matam da makoina koi support am to ba koina Manipur tha ba banner pura chat ba je moi tanar photo cop tu to ba ai ga chamin ai ngon do am live photo kamina je ai video do jaw ai ga chamin ri ba mi sing do jo Manipur tha ba banner ju matam da photo cop je khose no ga aduga yamna nusi ba na hai ri ba process asi da koi jat bizat Hindu Muslim gi magi khena bu pura lai te ba Hindu Muslim adagi Christian ya dunya dan hai ba gi khena bam le pula pulaga India gi youth ni education si koi gi di maru oi ba ni aduga peaceful protest to bo che koi gi fundamental right ne na moi khallaga towe bako daina adugi khena daba mayam duna ngasi gi protest mai pak pani bako aduga hana dagi di sum ko gi lai protest ama tok khot pasi maki tungan ban narrative ama dum lai bako Chinese agent ni am foreign funding ni khot pani haiba adubu handakti GenZ singna torisi adugi lai narrative mayam do pa pungthu thugai bine baduna tha amaga protest obudu da education minister ji resign to hore bako aduga prime minister bako to ji insta da laga video sema hore ba GenZ mayam ji connect tongna khona ba matam do ka aduna adum daina unity oyo poto ko gi Manipur gi lai youth sing to su lehening ba di Manipur gi jik lai youth sing si am tungan tungan no si lu thugai lei bako jat bizat ki adu religion gi khena mayam no thugai raga ko gi lai youth mayam gi apun ba post se sakal laktana ba to we bako adum ba du khara ko gi jantar man gi protest da tamba yaina lawe aina uzara ko da unification ni pochi ma de dum phajana lei re ha bi pon religion nung je kam ta lei tre ba Manipur de se community ani ani mai tungan tungan ba chai lei jana ko ado si gi hojik anda ki CJP ki protest da lai unification jo khoje akhoi gi jam da ka le poram ore aduga mana asai Delhi da protest to matam da koi na real sing da viral sap ui da Delhi da to protest da koi bullet na tear gas ama lang jan bada ngai pot yam na brutality oi pot yong da ura kana koi Manipur da de everyday occasion oi bi real sama viral sali da adu mo posting du yang ra kana ngai brutality ja Delhi da de ngai mi man fu chai ba ki hodre na haire adu mo pham du lai brutality ji ga Manipur lai ba ngai Delhi occasion da da any kana mo khongcha nam chat ma du thoi ji ga yeng na ba matam da de kam sathi ba adu koi na Manipur lai je protest e wali na khan bra na tra na si hen ba kam push to bi na moi do compare to ko hai bi moi du na yam hele ko insta do mo gi bi to mam le ni hai di nupi masa da wong ta ko gi fu ba chai ba matam da hai yeng ba nuai to mong da fu ba gi adagi nupi masa da ku pa na ta jan khot pa mi ga ji si masa ma ko loina sok pa ko pa du ga tear gas to expiry oi ba ka pa ko mami na sok pa ko pa du ma ching mam lai ba ne ba opposition sing no jam pu khale na du gi matang do ga adum ba adu gi aki bu du lai gre adu thu ba matung da gi ne protest kan kai ne hengat crazy kan gat crazy ko adu gi aki ba je tha do ga hai di police na fu ni do ki
ꯀꯤꯕꯗꯣ ꯇꯣꯛꯊꯣꯛꯑꯒ ꯄꯨꯂꯤꯁꯇꯣ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯟꯕꯤꯅꯦꯕ ꯄꯨꯂꯤꯁꯇꯨꯗ ꯉꯁꯤꯗꯤ ꯇꯤꯌꯥꯔ ꯒꯥꯁ ꯀꯥꯞꯄꯔꯣꯏꯗ꯭ꯔꯥ ꯏꯁꯤꯡ ꯀꯥꯞꯄꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯁꯥꯏ ꯀꯥꯏꯅꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯁꯁꯦ ꯄꯨꯔꯥ ꯑꯅꯧꯕ ꯃꯈꯜꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯑꯦ ꯖꯦꯟꯖꯤꯒꯤ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗꯤ ꯁꯔꯀꯥꯔꯐꯧꯗ ꯍꯧꯖꯤꯛꯁꯤ ꯃꯤ ꯄꯥꯏꯔꯕꯅꯦꯕ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯧꯖꯤꯛ ꯄꯣꯂꯤꯇꯤꯛꯁꯇꯗꯤꯀꯣ ꯍꯥꯏꯗꯤ 2014ꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯁꯨ ꯆꯪꯕ ꯌꯥꯍꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯅ ꯍꯧꯖꯤꯛ ꯅꯦꯔꯦꯇꯤቭ ꯄꯥꯏꯕ ꯉꯝꯗ꯭ꯔꯦꯕ ꯏꯟꯗꯤꯄꯦꯟꯗꯦꯟ ꯖꯔꯅꯦꯂꯤꯁ ꯂꯩꯔꯤꯕ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯌꯨꯇꯨꯕꯔ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯏꯅ ꯍꯧꯖꯤꯛꯁꯤ ꯅꯦꯔꯦꯇꯤꯞꯁꯦ ꯄꯥꯏꯔꯦ ꯖꯦꯟꯖꯤꯅ ꯄꯥꯏꯔꯒ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯗ ꯗꯤꯜꯂꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯧꯕꯁꯤ ꯈꯖꯤꯛꯇꯪꯗꯤ ꯋꯥꯠꯂꯦꯅꯗꯤ ꯂꯧꯋꯦꯀꯣ ꯑꯩꯈꯣꯏꯗꯁꯨ ꯁꯥꯊꯤꯗꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯁꯥꯊꯤꯗꯦ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯑꯣꯡꯗꯣ ꯅꯨꯃꯤꯠꯇꯨꯒꯤ ꯃꯑꯣꯡꯗꯤ ꯄꯨꯔꯥ ꯅꯝꯊꯗꯨꯒꯤ ꯄꯨꯔꯥ ꯇꯧꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯇꯧꯈꯤꯕꯗꯨꯗꯒꯤ ꯃꯌꯥꯝꯗꯨꯅ ꯑꯀꯤꯕꯗꯣ ꯑꯀꯤꯕꯗꯨ ꯃꯌꯥꯝꯅ ꯃꯥꯡꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯕꯨꯗꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯊꯣꯛꯏꯁꯦꯀꯣ ꯆꯍꯤ 3 ꯃꯩꯅ ꯂꯥꯛꯑꯕꯅꯤ ꯈꯣꯠꯂꯕꯅꯤ ꯑꯗꯨꯝ ꯃꯣꯏꯅꯕꯨꯗꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅꯕꯨꯗꯤ ꯌꯥꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯨꯅꯕꯨꯗꯤ ꯋꯥꯠꯂꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯣꯏꯒꯤꯗꯨ ꯌꯥꯝ ꯂꯤꯡꯖꯦꯜ ꯃꯥꯟꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅ ꯍꯌꯦꯡ ꯁꯦꯝꯒꯅꯤ ꯃꯊꯪꯗꯅ ꯃꯥꯅ ꯑꯃ ꯁꯤꯜꯂꯛꯀꯅꯤ ꯑꯩꯅ ꯑꯃ ꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯂꯩꯇꯦꯕ ꯄꯨꯔꯥ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯆꯠꯈꯤꯕꯀꯣ ꯑꯁꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯄꯣꯠꯁꯦ ꯌꯥꯝ ꯐꯖꯔꯦ ꯌꯨꯅꯤꯇꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯦꯗꯤꯌꯥꯒꯤ ꯃꯇꯥꯡꯗꯣ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏ ꯖꯟꯇꯔ ꯃꯟꯇꯔ ꯍꯥꯏꯁꯤꯁꯨ ꯖꯟꯇꯔ ꯃꯟꯇꯔꯗ ꯄꯣꯁꯦꯁꯟ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯑꯃ ꯐꯝ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯈꯪꯍꯟꯕ ꯑꯗꯩ ꯃꯦꯗꯤꯌꯥ ꯃꯌꯥꯝꯅ ꯂꯥꯛꯑꯒꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯏꯟꯐꯣꯔꯃꯦꯁꯟ ꯂꯧꯕ ꯂꯥꯛꯄ ꯀꯔꯤꯒꯤ ꯄ꯭ꯔꯣꯇꯦꯁꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯒꯣꯕꯔꯅꯔꯒꯤ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯕꯪꯒ꯭ꯂꯣꯗ ꯊꯣꯝꯖꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯐꯝ ꯖꯒꯥ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯥꯁ ꯄꯤꯄꯜꯁꯤꯡꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯀꯥꯟꯗ ꯖꯒꯥ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧ ꯇꯥꯔꯒꯗꯤ ꯃꯦꯗꯤꯌꯥ ꯄꯔꯁꯟ ꯃꯌꯥꯝ ꯂꯥꯛꯑꯒ ꯁꯤꯗ ꯀꯣꯚꯔ ꯇꯧꯒꯗꯧꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯃꯌꯥꯝꯁꯤꯡ ꯑꯣꯏꯔꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ ꯀꯟꯇꯦꯟ ꯀ꯭रिꯌꯦꯇꯔ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯂꯥꯛꯑꯀꯥꯟꯗ ꯖꯟꯇꯔ ꯃꯟꯇꯔꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯁꯂꯥꯏ ꯁꯤꯇꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯅꯤꯅ ꯈꯟꯕ꯭ꯔꯥ ꯑꯣꯏꯅꯤ ꯈꯜꯂꯦ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯥꯒꯤ ꯁꯥꯏꯟ ꯑꯃ ꯊꯝꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯗꯤꯜꯂꯤꯗ ꯖꯟꯇꯔ ꯃꯟꯇꯔꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯅ ꯗꯤꯜꯂꯤ ꯄꯨꯝꯅꯃꯛ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯕ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯄꯣꯠꯇꯣ ꯀꯥꯏꯗꯅ ꯇꯧꯋꯤ ꯗꯨꯀꯥꯟ ꯂꯣꯏꯅ ꯊꯣꯡ ꯍꯥꯡꯉꯦꯕ ꯖꯟꯇꯔ ꯃꯟꯇꯔꯒꯤ ꯃꯥꯒꯤ ꯁꯥꯏꯠꯇꯨ ꯈꯔꯛꯇꯅꯦꯕꯀꯣ ꯂꯣꯜꯂꯤꯁꯦ ꯑꯇꯩ ꯑꯣꯏꯅ ꯗꯤꯜꯂꯤ ꯄꯨꯔꯥ ꯑꯣꯄꯟꯅꯤ ꯍꯣꯏ ꯁꯔꯀꯥꯔꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯥꯛꯇꯅꯕ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯒꯨꯝꯕꯗꯤ ꯈꯔ ꯊꯤꯡꯉꯦꯀꯣ ꯑꯗꯨ ꯅꯠꯇꯅ ꯂꯣꯏꯅ ꯍꯥꯡꯉꯦꯕ ꯄ꯭ꯔꯣꯇꯦꯁꯇꯨꯅ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯐꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯃꯈꯜ ꯑꯃ ꯏꯀꯣꯅꯣꯃꯤꯗ ꯁꯣꯛꯍꯟꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯐꯖꯅ ꯇꯧꯋꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯑꯣꯡꯁꯤꯗꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯁꯤ ꯍꯧꯖꯤꯛ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗ꯭ꯔꯦꯕꯀꯣ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯁꯤꯡꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯅꯝꯊꯅꯕ ꯃꯣꯏꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯅ ꯇꯧꯔꯤꯁꯦ ꯀ꯭ꯔꯤꯇꯤꯁꯥꯏꯁ ꯇꯧꯅꯕ ꯌꯥꯝ ꯍꯣꯠꯅꯩꯌꯦꯕꯀꯣ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯉꯤ ꯑꯗꯒꯤ ꯄꯨꯂꯤꯁꯇ ꯈꯨꯠ ꯊꯥꯏ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯇꯧꯕꯅꯦ ꯑꯆꯧꯕ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯗꯨ ꯃꯌꯥꯝ ꯑꯝꯇ ꯆꯠꯈꯤꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅ ꯍꯦꯟꯅ ꯄꯋꯥꯔ ꯂꯩꯈ꯭ꯔꯦ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯃꯦꯗꯤꯌꯥꯗꯩꯗꯤ ꯑꯗꯨꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯃ ꯊꯝꯕꯗꯣ ꯑꯗꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯏꯔꯥꯡ ꯃꯆꯥ ꯊꯣꯛꯑꯒ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯁꯤꯟꯕꯤ ꯕꯖꯥꯔ ꯂꯣꯟꯁꯤꯟꯕꯤ ꯇꯧꯕꯁꯤꯅꯁꯨ ꯂꯥꯏꯔꯕ ꯃꯤ ꯃꯌꯥꯝꯗ ꯁꯣꯛꯍꯟꯕꯅꯤꯅ ꯅꯣꯡꯃꯒꯤ ꯆꯈꯥꯎ ꯇꯥꯟꯗꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯗꯤ ꯈꯣꯡꯖꯪꯗꯨꯗ ꯃꯄꯨꯡ ꯐꯥꯕꯁꯨ ꯉꯝꯍꯟꯗꯦꯕ ꯑꯗꯨꯝꯕꯒꯤ ꯃꯥꯏ ꯃꯐꯝ ꯑꯃꯗꯤ ꯇꯁꯦꯡꯅꯗꯤ ꯊꯝꯍꯟꯅꯤꯡꯉꯤ ꯌꯥꯝ ꯆꯨꯝꯃꯦ ꯍꯥꯏꯗꯤ ꯖꯒꯥꯗꯣ ꯃꯐꯝ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯑꯦꯅꯤ ꯄꯔꯁꯟ ꯃꯦꯗꯤꯌꯥ ꯑꯃꯅꯁꯨ ꯄꯥꯎ ꯀꯥꯏꯗꯒꯤ ꯂꯧꯒꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯄ꯭ꯔꯣꯇꯦꯁꯁꯦ ꯀꯥꯏꯐꯥꯎ ꯆꯠꯂꯤꯒꯦ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥ ꯀꯩ ꯂꯩꯔꯤꯒꯦꯁꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥꯗꯣ ꯂꯥꯛꯑꯀꯥꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯂꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯖꯤꯌꯔꯁꯨ ꯑꯣꯏꯍꯜꯂꯦ ꯏꯖꯤ ꯑꯣꯏꯇꯥꯔꯒꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯍꯦꯟꯅ ꯄꯤꯕꯁꯨ ꯌꯥꯍꯜꯂꯦ ꯍꯦꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤ ꯇꯥꯔꯒꯗꯤ ꯑꯦꯕꯥꯏꯂꯦꯕꯜ ꯑꯣꯏꯔꯒꯗꯤ ꯈꯪꯕ ꯃꯤ ꯃꯁꯤꯡꯁꯨ ꯌꯥꯝꯃꯦ ꯑꯗꯨꯒ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯇꯧꯕꯁꯨ ꯃꯊꯧ ꯇꯥꯏꯌꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯤꯒꯤ ꯗꯨꯀꯥꯟ ꯊꯨꯒꯥꯏꯕꯤ ꯑꯃ ꯇꯧꯕꯤ ꯅꯠꯇꯕ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯔꯀꯥꯔꯅꯁꯨ ꯅꯝꯊꯕ ꯉꯝꯃꯣꯏꯕ ꯍꯟꯗꯛ CJPꯒꯤ ꯅꯝꯊꯕ ꯉꯝꯈꯤꯗ꯭ꯔꯤꯁꯦ ꯃꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯑꯚꯤꯖꯤꯠ ꯗꯤꯞꯀꯤ ꯍꯣꯏ ꯁꯧꯔꯕ ꯗꯥꯁ ꯍꯣꯏ ꯃꯣꯏꯅ ꯑꯗꯨꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯈꯤꯕꯁꯦ ꯁꯤꯅꯁꯨ ꯁꯔꯀꯥꯔꯅ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗꯣ ꯉꯝꯗꯕꯅꯦꯕ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯗꯣ ꯁꯣꯛꯍꯟꯒꯗꯕ ꯈꯣꯠꯀꯗꯕ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯦꯕ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯋꯦꯅ ꯍꯦꯛꯇ ꯅꯨꯡꯗꯥꯡ ꯊꯣꯛꯑꯒ ꯑꯗꯨ ꯊꯣꯝꯅꯕ ꯑꯗꯨ ꯅꯠꯇꯕꯀꯣ ꯃꯌꯥꯝ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨ ꯌꯥꯎꯕ ꯅꯠꯇꯕ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯅꯤꯗꯅꯀꯣ ꯔꯥꯏꯠꯁꯤ ꯃꯁꯛ ꯈꯪꯅ ꯇꯧꯔꯒꯗꯤ ꯁꯔꯀꯥꯔꯅꯁꯨ ꯇꯥꯒꯅꯤꯅ ꯈꯜꯂꯤ ꯍꯥꯏꯗꯤ ꯁꯣꯝꯗ ꯕꯖꯥꯔꯗꯗꯤ ꯗꯨꯀꯥꯟ ꯑꯗꯨꯝ ꯍꯥꯡꯕ ꯑꯣꯐꯤꯁꯇꯤ ꯑꯗꯨꯝ ꯔꯟ ꯇꯧꯕ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯔꯟ ꯇꯧꯕ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯐꯝꯗꯨꯗꯗꯤ ꯃꯤ ꯃꯌꯥꯝꯒꯤ ꯚꯣꯏꯁꯇꯨꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯂꯩꯔꯕꯅꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯎꯍꯟꯕ ꯌꯥꯔꯦ ꯈꯪꯍꯟꯕ ꯌꯥꯔꯦꯗꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯡ ꯌꯥꯝ ꯐꯖꯕ ꯑꯥꯏꯗꯤꯌꯥ ꯑꯣꯏ ꯁꯂꯥꯏꯁꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯍꯟꯗꯛꯀꯤ CJPꯅ GenZꯅ ꯁꯛꯁꯦꯁ ꯑꯣꯏꯈꯤꯕ ꯃꯥꯏ ꯄꯥꯛꯈꯤꯕꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏ ꯁꯛꯁꯦꯁ ꯑꯣꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯃꯤꯟꯅꯁꯦ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯃꯤꯟꯅꯗꯅ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛꯇꯪ ꯁꯥꯟꯇꯤ ꯂꯩꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯨꯠꯅ ꯃꯁꯤꯡ ꯈꯤꯇꯪ ꯌꯥꯝꯍꯟꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯖꯦ ꯗꯥꯖꯨꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯂꯩꯔꯤ ꯁꯨꯝꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯑꯃꯨꯛꯇꯪ ꯍꯟꯖꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤꯗ CJPꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯌꯨꯠꯁꯤꯡ GenZꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯀꯤ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗꯁꯨ ꯗꯤꯖꯤꯇꯦꯜ ꯑꯦꯗꯚꯣꯀꯦꯁꯤ ꯑꯦꯟ ꯖꯁꯇꯤꯁ ꯌꯨꯅꯤꯌꯟ DAJUꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯗꯨ ꯁꯣꯏꯗꯅ ꯂꯧꯖꯔꯛꯀꯦ